फ्लाइट गंजा पुनब होनरंब लैसाबी मचिन मनाउ फारे ngha nungthil pung ani ga minute ni furom ta ba duaida Imphal gi Bir Tikendrajit International Airport ge mapalam de Indigo flight tongduna ganja kj amaga gram chatruk puna ba thawrang tawrambi laisabi machan manaw ane singjamai police station na farba matung CJM Imphal West na accuse ani mak tha asigi taraga taru phawba police custody da thamna ba khangan khre Indigo flight adu da mapalam da aina thingra ba ganja puna ba thawrang tawrami hai bagi damak singjamai police station na Airport adu makta dage Khurai Konsam laikai dage Konsam Savina chahi taraga mapan apokba laikhidraba K Sarat Chandra Fakhe aduga mamai thangde accuse asige pokmina ba mase Konsam Vidya Lakshmi chahi kunmari bu manaw nupina police ta tak thorok badagi tungda surrender tawkhibane thawdok asiga mari lainana police ne accuse animak sairapta leiba CJM Imphal West ta police custody remand kidamak ngarang puthorokhe police ki remand adu na hairibade aina thingkraba ganja se mapalam da pugane haibagi pau police na mamang thagi January taraga mapan da mangjong na phangkhre pau asiga mari leinana ngahan airport asida leiriba Indigo Globe Aviation Limited Imphal gi personnel singna mapan lam da satkigida ba Indigo flight ke baggage ta x-ray ama CCTV camera gi mateng dage plastic khaw ani da singnaba yaba mawong da polam khara yawi haiba khangba ngamkhe hairiba polam singadu personnel singadu na checking chathabada Polythene khaw amamamda ganja gram chanipan thengnabadage luggage mapu oiriba Sabina bu police na faduna wahang pahong sing chathakhe police ki wahang pahong aduga mari lenana Sabina na haidorok pagi matungin na aina thingkraba ganja se mahaki masena pirakpani haina khangalakhe makha tarakpoina mahaki matse Vidya Lakshmi adu police ta kona surrender tawrakhibani haide thawdok aduga mari lenana police na nirakpa remand adu taraba matung CJM Imphal West na accuse animak tha asigi taraga taruk phauba makha taba wahong pahong sing sathanaba police custody remand pire haina lauthokhe Turkey Syria yuaha bada siba lising kungani thoi hen khre atek akai makha dagi angang sing hingna lauthoklarkhre Turkey amasung Syria da ningthokaba numitta yuaha ki baduda siba migi masing hojek lising kungani thoi hen khrabasu ngarang irai numitta rescuer singna ningkhairakpa building singi atek akai makha dagi angang sing hingna lauthoklarkhre Manipur da puthokpa sa thaki makhumda mitai mayekna sauna thagadabane Manipur gi mafam singda thetpa banner signboard amade lamdam asida puthokpa sa thaki mathakta napliba level singda maitai mayekna sauna thagadabani haina milal amade flex kabliba miyoi singa ngarang milal ge mayai loisang da warep na khre haina milal ge secretary publicity soibam Arun Kumar na khuyek piduna thadorok pa cherol amana phongdorok le cherol asina makhata na hai ngarang mitai irol iyeng loina silon apun ballo milal amadi flex kabliba miyoi singa punna phami nakhi baduda warep ahum laukhe warep sing adu de saliba tha sigi kulhumdoi dage lamdam sigi mafam khuding makta miyam khangana na batheliba banner hoarding advertisement signboard black drop khuding mak mitai mayekna makokta sauna haibade saruk ahum thokpagi ani de mitai mayekna thaba ani subada ngarangi mifamda laawdaba flex kapliba miyoi sing lakliba tha sigi taraga mangagi nungthil pung ama taba matamda milal mayai losangda lakadabani haide karigumba laawdaba miyoi sing adu tha asigi kulhumdoi dage maitai mayengna chauna tharaktrabade madugi apaphatagi teksak pumnumak masa masana pugadabane masida milal na lamdam asigi maheurol dage laijaraklaba lol mayek chaukhanaba changsilagliba khongjang asida lamdam asigi miyam na su saugatnaba haina su yanakhe ahum subada lamdam asida puthokliba sa thaki mathakta nabliba level singda su lagliba tha asigi kunmanga faubada maitai mayekna chauna thagadabane Karigumba thadaba yauraklabade maduda milal na akan bathabak laukhatpaga loinana midyeng changba hauragani haina serol asina makha tana phongdorok le aroi bada tabi riba pumnamak po thagachare